ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯌꯨꯝꯕꯨꯒꯤ ꯃꯆꯥꯅꯨꯄꯤ. ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯌꯥꯝꯗ ꯋꯥꯐꯝ ꯈꯔ ꯊꯝꯖꯔꯝꯒꯦ. ꯑꯩ ꯏꯁꯥꯁꯤ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯏꯁꯥ ꯂꯥꯌꯦꯡꯕꯒꯤ ꯑꯣꯏꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯆꯥꯡ ꯅꯥꯏꯅ ꯊꯥꯒꯠꯆꯕ ꯉꯝꯖꯗ꯭ꯔꯤ. ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯝꯗ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯆꯥꯡ ꯅꯥꯏꯅ ꯍꯥꯞꯆꯔꯛꯅꯕ ꯍꯣꯠꯅꯖꯔꯛꯀꯦ. ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯅꯨꯡꯁꯤꯖꯔꯕ ꯚꯤꯌꯨꯋꯔꯁꯤꯡ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯋꯥꯔꯧꯕꯤꯗꯅꯕ ꯍꯟꯅ ꯍꯟꯅ ꯅꯣꯜꯂꯨꯛꯆꯔꯤ. ꯐꯔꯦ, ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯃꯨꯛ ꯍꯧꯖꯔꯛꯂꯒꯦ. ꯃꯌꯥꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯔꯥꯟ ꯑꯍꯣꯏꯈꯤꯕꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ. ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯌꯨꯝꯕꯨꯒꯤ ꯃꯆꯥꯅꯨꯄꯤ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ. ꯖꯝꯕꯗꯨ ꯃꯍꯥꯛ ꯑꯊꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗꯒꯤ ꯏꯝꯐꯥꯜꯗ ꯂꯩꯗꯨꯅ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯀꯥ ꯚꯔꯥ ꯑꯁꯥꯟꯕ ꯑꯃꯗ ꯂꯩꯔꯤ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨ ꯑꯣꯏꯔꯛꯄꯅꯤꯅ ꯃꯍꯥꯛꯁꯨ ꯌꯨꯝꯕꯨꯒꯤ ꯃꯤꯑꯣꯏ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯂꯤ. ꯃꯍꯥꯛꯀꯤ ꯀꯥꯗꯣ ꯍꯦꯛ ꯊꯣꯡꯖꯤꯟꯄꯥꯟ ꯀꯥꯟꯁꯤꯜꯂꯛꯄꯒ ꯃꯁꯥꯗ ꯏꯍꯩ ꯍꯩꯅꯗꯕ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯐꯥꯎꯔꯤ. ꯃꯁꯥꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯅꯝ ꯑꯃ ꯅꯝꯕꯒ ꯂꯣꯏꯅꯅ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯕ ꯑꯃꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯉꯣꯟꯗ ꯂꯨꯅ ꯌꯦꯡꯕꯒꯨꯝ ꯃꯁꯥꯗ ꯐꯥꯎꯔꯤ. ꯃꯇꯝ ꯑꯗꯨꯗ ꯖꯝꯕꯅ ꯌꯨꯝꯕꯨ ꯑꯗꯨꯗ ꯀꯥ ꯑꯁꯦ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯃꯤ ꯂꯩꯅꯔꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ. ꯑꯗꯨꯕꯨ ꯌꯨꯝꯕꯨ ꯑꯗꯨꯅ ꯍꯣꯏ ꯂꯩꯅꯔꯝꯃꯤ ꯍꯥꯏꯗꯨꯅ ꯂꯀꯛ ꯈꯨꯝꯂꯤ. ꯃꯇꯝ ꯑꯗꯨꯗ ꯖꯝꯕꯅ ꯆꯤꯡꯅꯕ ꯈꯔꯗꯤ ꯂꯩꯈꯤ. ꯑꯗꯨꯕꯨ ꯇꯉꯥꯏ ꯐꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯕ ꯇꯥꯈꯤ. ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ. ꯖꯝꯕꯗꯨ ꯆꯥꯛ ꯏꯁꯤꯡ ꯊꯣꯡ ꯊꯥꯛꯇꯨꯅ ꯆꯥꯅꯅꯕ ꯍꯣꯠꯅꯔꯤ. ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡ ꯊꯥꯛꯇꯨꯅ ꯆꯥꯅꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯆꯍꯤ 19-9-10 ꯁꯨꯔꯕ ꯂꯩꯁꯥꯕꯤ ꯃꯆꯥꯗꯣ ꯄꯔꯞ ꯖꯝꯕꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯏ. ꯃꯇꯝ ꯑꯗꯨꯗ ꯖꯝꯕꯗꯤ ꯏꯆꯝ ꯆꯝꯅ ꯑꯗꯨꯃꯛ ꯈꯜꯂꯤ. ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ ꯍꯥꯏꯗꯨꯅ ꯖꯝꯕꯗ ꯍꯪꯉꯛꯏ. ꯃꯇꯝ ꯑꯗꯨꯗ ꯖꯝꯕꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯖꯝꯕ ꯀꯧꯏ ꯍꯥꯏꯗꯨꯅ ꯃꯁꯛ ꯇꯥꯛꯂꯤ. ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯅꯍꯥꯛ ꯑꯁꯦ ꯌꯦꯡꯕꯗ ꯌꯥꯝꯅ ꯐꯖꯩ, ꯑꯩꯒꯤ ꯑꯣꯏꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ. ꯃꯇꯝ ꯑꯗꯨꯗ ꯖꯝꯕꯅ ꯀꯔꯤꯅꯣ ꯑꯉꯥꯡ, ꯅꯪꯒ ꯑꯩꯒ ꯌꯦꯡꯅꯔꯕꯗꯤ ꯏꯆꯥꯕꯨ ꯊꯣꯛꯂꯝꯒꯅꯤ. ꯃꯔꯝ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯑꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯈꯔ ꯉꯥꯡꯈ꯭ꯔꯦ. ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯕꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯑꯩ ꯑꯁꯦ ꯌꯨꯝꯕꯨꯒꯤ ꯃꯆꯥꯅꯨꯄꯤꯅꯤ, ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯛ ꯀꯨꯏꯅ ꯂꯩꯕ ꯉꯝꯂꯣꯏ ꯍꯥꯏꯔꯝꯂꯒ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯈꯤ. ꯃꯇꯝ ꯑꯗꯨꯗ ꯖꯝꯕꯅ ꯌꯨꯝꯕꯨꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯈꯪꯂꯛꯄꯗꯨꯗ ꯃꯍꯥꯛꯅ ꯌꯨꯝꯕꯨꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯅꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯅ ꯑꯩꯉꯣꯟꯗ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯍꯥꯏꯔꯝꯃꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯗꯣ ꯇꯝꯂꯤ. ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯕꯨꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯕꯁꯤꯡꯗꯣ ꯅꯪ ꯑꯗꯨꯝ ꯏꯟꯕꯅ ꯐꯒꯅꯤ. ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯕꯗꯤ ꯅꯍꯥꯛ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯛꯄ ꯌꯥꯏ. ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛ ꯃꯥꯅ ꯍꯥꯏꯔꯤꯈꯩ ꯑꯗꯨꯃꯛ ꯏꯜꯂꯨ ꯍꯥꯏꯗꯨꯅ ꯌꯨꯝꯕꯨꯒꯤ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤ. ꯃꯇꯝ ꯑꯗꯨꯗ ꯖꯝꯕꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ, ꯑꯩꯗꯤ ꯃꯥꯅ ꯍꯥꯏꯕ ꯏꯟꯕ ꯉꯝꯂꯣꯏ. ꯃꯔꯝ ꯑꯗꯨꯅ ꯑꯩ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯌꯨꯝꯕꯨꯒꯤ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯤ. ꯑꯗꯨꯕꯨ ꯌꯨꯝꯕꯨꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯅꯍꯥꯛꯅ ꯍꯥꯟꯅꯅ ꯑꯩꯉꯣꯟꯗ ꯇꯧꯈꯤꯕ ꯗꯤꯄꯣꯖꯤꯠ ꯑꯗꯣ ꯍꯟꯗꯣꯛꯄꯗꯤ ꯉꯝꯂꯣꯏ, ꯅꯍꯥꯛꯅ ꯆꯠꯈꯤꯒꯦ ꯍꯥꯏꯔꯒꯁꯨ ꯆꯠꯈꯤꯕꯗꯤ ꯌꯥꯒꯅꯤ ꯍꯥꯏꯔꯤ. ꯋꯥꯐꯝ ꯑꯗꯨꯗ ꯖꯝꯕꯁꯨ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯊꯥ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈ꯭ꯔꯦ. ꯑꯁꯨꯝꯅ ꯌꯨꯝꯕꯨꯒꯤ ꯅꯨꯄꯥ ꯑꯗꯨꯒ ꯃꯍꯥꯛꯀ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛ ꯃꯥꯒꯤ ꯀꯥꯗꯨꯗ ꯑꯃꯨꯛ ꯂꯥꯛꯂꯤ. ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯀꯥ ꯚꯔꯥꯁꯤꯡ ꯑꯗꯣ ꯊꯣꯡ ꯂꯣꯏꯅꯃꯛ ꯂꯣꯜꯂꯤꯕꯗꯣ ꯃꯍꯥꯛꯅ ꯎꯏ. ꯑꯗꯨꯒ ꯁꯨꯁꯨ ꯂꯣꯏꯅꯃꯛ ꯂꯣꯜꯂꯤ. ꯃꯇꯝ ꯑꯗꯨꯗ ꯖꯝꯕꯅ ꯀꯥ ꯚꯔꯥ ꯑꯁꯥꯟꯕꯁꯤꯡ ꯑꯁꯦ ꯂꯣꯏꯅꯃꯛ ꯊꯣꯡ ꯂꯣꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯇꯞꯅ ꯚꯥꯞ ꯇꯥꯔꯛꯄꯒꯨꯝ ꯇꯧꯔꯤ. ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯥ ꯚꯔꯥ ꯑꯁꯦ ꯃꯤ ꯀꯅꯥꯁꯨ ꯂꯩꯕ ꯉꯝꯅꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯂꯥꯛꯂꯤ. ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛ ꯖꯝꯕꯁꯦ ꯃꯍꯥꯛ ꯃꯊꯥ ꯌꯥꯝꯅ ꯁꯥꯅ ꯆꯥꯛ ꯊꯣꯡꯕꯗꯣ ꯂꯣꯏꯁꯤꯜꯂꯤ. ꯑꯗꯨꯒ ꯃꯍꯥꯛ ꯆꯥꯛ ꯑꯗꯣ ꯆꯥꯔꯕꯒꯤ ꯇꯨꯡꯗ ꯍꯤꯞꯅꯅꯕ ꯇꯧꯔꯤ. ꯇꯨꯝꯊꯕ ꯌꯥꯗꯗꯨꯅ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯐꯦꯁꯕꯨꯛ ꯉꯥꯏꯍꯥꯛ ꯄꯥꯏꯗꯨꯅ ꯂꯩꯔꯤ. ꯃꯇꯝ ꯑꯗꯨꯗ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯃꯁꯥꯗ ꯋꯪ ꯂꯥꯎꯅ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃ ꯈꯪꯁꯤꯠ ꯁꯤꯠꯆꯜꯂꯛꯏ. ꯋꯝꯕ ꯃꯁꯥꯗ ꯀꯔꯤꯅꯣ ꯏꯍꯩ ꯍꯩꯅꯗꯕ ꯑꯃꯗꯤ ꯐꯥꯎꯏ. ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯔꯤꯅꯣꯅꯦ, ꯑꯩꯒꯤ ꯏꯁꯥꯗ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃ ꯍꯨꯝꯃꯛꯈꯤꯗꯨꯅ, ꯌꯨꯝꯕꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯅ ꯀꯔꯤꯅꯣ?
ꯃꯄꯥꯗ ꯍꯥꯏꯔꯨꯔꯕꯁꯨ ꯃꯥꯅ ꯍꯥꯏꯔꯤꯈꯩ ꯌꯥꯎꯁꯨ ꯍꯥꯏꯔꯤ ꯃꯍꯥꯛꯅ ꯊꯥꯡ ꯄꯥꯏꯔꯒ ꯉꯛꯁꯝꯗ ꯂꯦꯜꯂꯕꯁꯨ ꯑꯩꯅ ꯑꯗꯨꯝ ꯌꯥꯒꯗꯧꯔꯤꯕ꯭ꯔꯕ ꯀꯗꯥꯏꯗꯁꯨꯅꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯑꯩꯁꯨ ꯀꯥ ꯚꯔꯥ ꯑꯃ ꯐꯪꯉꯦ ꯍꯥꯏꯗꯅ ꯍꯔꯥꯎꯗꯅ ꯍꯦꯛ ꯆꯪꯁꯤꯜꯂꯨꯏ ꯀꯥ ꯚꯔꯥꯁꯨ ꯈꯔ ꯍꯣꯡꯉꯤ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯒꯗꯤ ꯈꯔ ꯆꯥꯟꯅꯔꯒꯗ꯭ꯔꯥ ꯊꯥꯒꯤ ꯈꯔ ꯂꯦꯝꯃꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯀꯝꯗꯧꯔꯤꯗꯅꯣ ꯏꯖꯠ ꯃꯥꯡꯉꯒ ꯇꯣꯛꯀꯗꯧꯔꯤꯕ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯈꯜꯂꯒ ꯖꯝꯕꯥ ꯐꯣꯟ ꯑꯗꯣ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯐꯣꯟ ꯑꯗꯣ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯊꯣꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯛꯏ ꯑꯗꯨꯝꯅ ꯊꯤꯜꯂꯛꯄ ꯑꯗꯨꯗ ꯖꯝꯕꯅ ꯍꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯛꯇꯦ ꯃꯇꯝ ꯑꯗꯨꯗ ꯖꯝꯕꯅ ꯀꯅꯥꯝꯇꯁꯨ ꯂꯩꯕ ꯎꯗꯦ ꯃꯁꯤ ꯌꯨꯝꯕꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯅ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩ ꯑꯗꯨꯃ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯍꯟꯗꯛꯇꯤ ꯊꯣꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯜꯂꯛꯄꯒꯨꯝ ꯒꯞ ꯒꯞ ꯏꯜꯂꯛꯏ ꯑꯗꯨꯝꯅ ꯏꯜꯂꯛꯄꯗꯨꯗ ꯖꯝꯕꯥ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯍꯩ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯉꯤꯀꯣ ꯀꯔꯤꯅꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯤ ꯑꯁꯨꯝꯅ ꯆꯩꯔꯨꯕꯗꯨꯗ ꯑꯁꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯈꯤꯛ ꯈꯤꯛ ꯅꯣꯛꯂꯒ ꯅꯨꯡꯉꯥꯏꯅꯤ ꯅꯨꯡꯉꯥꯏꯅꯤ ꯅꯪ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯕꯗꯨꯗ ꯖꯝꯕꯅ ꯀꯔꯤꯅꯣꯅꯦ ꯃꯥꯒꯤ ꯌꯨꯝꯕꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯈꯔ ꯈꯔꯁꯨ ꯉꯥꯎꯕ ꯖꯥꯠꯂꯥ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯑꯩ ꯇꯨꯝꯊꯕꯅ ꯐꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯕꯨ ꯀꯥꯡꯈꯗ ꯇꯨꯝꯁꯤꯔꯅꯤ ꯑꯁꯨꯝꯅ ꯖꯝꯕꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯥꯞ ꯂꯥꯎꯅ ꯈꯣꯡꯖꯦꯡ ꯑꯗꯨꯗ ꯄꯥꯏꯁꯤꯜꯂꯛꯏ ꯐꯩꯖꯨꯞ ꯃꯊꯛꯇꯒꯤ ꯄꯥꯏꯔꯛꯄꯅꯤ ꯖꯝꯕꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯂꯣꯡꯅ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯀꯅꯥꯅꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯍꯪ ꯍꯪꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯖꯝꯕꯥ ꯃꯁꯥ ꯑꯗꯣ ꯍꯨꯃꯥꯡ ꯅꯞꯄꯤ ꯀꯥꯡꯂꯤ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯕ ꯑꯗꯨꯅ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯀꯥꯡꯈꯗ ꯄꯥꯛꯊꯗꯨꯅ ꯇꯞꯅ ꯇꯞꯅ ꯅꯣꯟꯊꯔꯛꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯥꯡꯈꯗꯨꯗ ꯃꯨꯔꯤ ꯃꯨꯔꯤ ꯃꯇꯨꯝ ꯇꯥꯁꯜꯂꯒ ꯂꯩꯔꯤꯕꯗꯣ ꯃꯍꯥꯛꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯖꯝꯕꯥ ꯃꯁꯥ ꯑꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯤ ꯀꯅꯥꯅꯣ ꯍꯌꯦꯡꯒꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯑꯗꯣ ꯐ꯭ꯂꯥꯁ ꯀꯥꯞꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯩꯁꯨ ꯃꯨꯠꯊꯣꯛꯈ꯭ꯔꯤ ꯃꯩ ꯃꯨꯠꯈꯤꯕꯗꯨꯗ ꯖꯝꯕꯥ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯗꯨꯅ ꯃꯩ ꯊꯥꯜꯂꯨ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯑꯗꯨꯒ ꯀꯣꯟꯅꯊꯪꯗ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯃꯣꯕꯥꯏꯜ ꯑꯗꯨꯗꯒꯤ ꯐ꯭ꯂꯥꯛꯁ ꯊꯥꯜꯂꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯈꯪꯂꯛ ꯂꯥꯛꯇꯨꯅ ꯃꯍꯥꯛ ꯐ꯭ꯂꯥꯛꯁ ꯀꯥꯞꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯐ꯭ꯂꯥꯛꯁ ꯀꯥꯞꯄ ꯃꯇꯝꯗꯗꯤ ꯐꯛꯂꯥꯡ ꯀꯥꯆꯤꯜ ꯑꯃꯗ ꯅꯨꯄꯤ ꯑꯃ ꯃꯃꯥꯏ ꯑꯗꯨꯅ ꯐꯛꯂꯥꯡꯗ ꯑꯣꯟꯁꯤꯜꯂꯒ ꯃꯁꯝ ꯑꯗꯨꯅ ꯖꯨꯝ ꯖꯨꯝ ꯊꯥꯗꯔꯒ ꯃꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯂꯦꯞꯂꯒ ꯂꯩꯔꯝꯂꯤꯕꯗꯣ ꯃꯍꯥꯛꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯖꯝꯕꯥ ꯏꯃꯥ ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯃꯣꯕꯥꯏꯜ ꯑꯗꯣ ꯃꯈꯥꯗ ꯊꯥꯗꯈꯤ ꯈꯣꯡꯂꯩ ꯊꯨꯅ ꯖꯝꯕꯥ ꯄꯔꯞ ꯄꯔꯞ ꯆꯦꯟꯁꯤꯟꯗꯨꯅ ꯃꯣꯕꯥꯏꯜ ꯑꯗꯣ ꯐꯠ ꯈꯨꯟꯒꯠꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯎꯈꯤꯕ ꯑꯗꯣꯝꯗ ꯀꯥꯞꯁꯤꯟꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯀꯅꯥꯁꯨ ꯂꯩꯔꯝꯈꯤꯗꯦ ꯃꯁꯤꯗꯒꯤꯗꯤ ꯖꯨꯝꯕꯅ ꯀꯥ ꯑꯗꯨꯗ ꯀꯣꯏꯀꯥꯞ ꯀꯥꯞꯇꯨꯅ ꯍꯥꯏꯕꯗꯤ ꯃꯣꯕꯥꯏꯜ ꯐ꯭ꯂꯥꯁ ꯑꯗꯣ ꯀꯣꯏꯀꯥꯞ ꯀꯥꯞꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯖꯝꯕꯥ ꯀꯟꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯃꯍꯥꯛ ꯊꯣꯡ ꯑꯗꯣ ꯍꯥꯡꯇꯣꯛꯂꯒ ꯖꯨꯝꯕꯨꯒꯤ ꯅꯨꯄꯥ ꯑꯗꯨꯗ ꯑꯩ ꯉꯁꯤꯃꯛ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯔꯒꯦ ꯈꯜꯂꯨꯗꯨꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯅꯅꯕ ꯍꯣꯠꯅꯔꯛꯂꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯊꯣꯡ ꯑꯗꯣ ꯍꯦꯛ ꯍꯥꯡꯒꯦ ꯇꯧꯕꯒ ꯃꯩꯁꯨ ꯂꯥꯛꯂꯤ ꯃꯩ ꯂꯥꯛꯄꯗꯨꯗ ꯖꯝꯕꯥ ꯋꯥꯈꯜ ꯈꯔꯗꯤ ꯉꯥꯟꯊꯣꯛꯏ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯂꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯍꯥꯏꯕꯗꯤ ꯊꯣꯡꯖꯤꯜ ꯑꯗꯨꯒꯤ ꯍꯦꯛ ꯋꯥꯡꯃꯗ ꯌꯨꯝꯕꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯃꯃꯥꯏ ꯃꯃꯤꯠ ꯏꯍꯤ ꯍꯤꯒꯠꯂꯒ ꯂꯦꯞꯂꯒ ꯂꯩꯔꯝꯂꯤꯕ ꯁꯛꯇꯝ ꯑꯗꯨꯁꯨ ꯑꯣꯟꯊꯣꯛꯄ ꯁꯛꯇꯝ ꯑꯃꯗꯅꯤ ꯃꯆꯤꯟꯕꯥꯟ ꯑꯗꯣ ꯂꯤꯞꯁꯇꯤꯛꯅ ꯉꯛꯁꯪ ꯉꯛꯅ ꯁꯪꯂꯤ ꯑꯗꯨꯁꯨ ꯃꯈꯦꯠ ꯑꯗꯣꯝꯗ ꯌꯥꯝꯅ ꯁꯥꯡꯅ ꯆꯤꯡꯈꯠꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯃꯤꯠ ꯑꯗꯣ ꯃꯨꯁꯤꯟ ꯃꯨꯅ ꯀꯥꯖꯪ ꯌꯦꯛꯁꯜꯂꯤ ꯄꯛꯇꯤ ꯄꯛꯇ꯭ꯔꯕ ꯃꯍꯥꯛꯀꯤ ꯃꯨꯁꯤꯟ ꯃꯨꯔꯕ ꯀꯨꯆꯨ ꯑꯗꯨꯗ ꯕꯥꯎꯗꯔ ꯊꯥꯖꯤꯟꯕꯒꯤ ꯋꯥꯎꯔꯤꯕꯔꯥ ꯉꯧꯔꯤꯕꯔꯥ ꯃꯨꯔꯤꯕꯔꯥ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯃꯈꯩ ꯐꯨꯋꯥꯎꯅꯔꯒ ꯂꯩꯔꯝꯂꯤ ꯇꯧꯔꯝꯂꯤꯕ ꯁꯛꯇꯝ ꯑꯗꯨꯗ ꯖꯝꯕꯥ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯥꯎꯈꯠꯇꯨꯅ ꯃꯍꯥꯛ ꯀꯥꯔꯗꯨꯗ ꯆꯣꯡꯁꯤꯜꯂꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯈꯣꯡꯂꯩ ꯊꯨꯅ ꯒꯝ ꯂꯥꯎꯅ ꯂꯣꯟꯁꯤꯜꯂꯤ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯑꯁꯣꯝ ꯋꯥꯡꯕꯗꯒꯤ ꯌꯨꯝꯕꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯍꯧꯅ ꯍꯧꯅ ꯅꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯖꯝꯕꯅ ꯍꯩ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯤꯍꯜꯂꯤꯗꯤ ꯅꯪꯕꯨ ꯁꯥꯟꯅꯕ ꯍꯩꯕ ꯅꯨꯄꯤꯔꯥ ꯑꯗꯨꯝꯅ ꯍꯪꯉꯛꯄꯗꯨꯗ ꯅꯨꯄꯤꯗꯣ ꯊꯤꯛ ꯊꯤꯛ ꯅꯣꯛꯂꯒ ꯅꯨꯡꯉꯥꯏꯅꯤ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛꯁꯨ ꯆꯦꯟꯈ꯭ꯔꯤ ꯑꯗꯨꯝꯅ ꯌꯨꯝꯕꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯅꯨꯡꯉꯥꯏꯅꯤ ꯍꯦꯛ ꯍꯥꯏꯔꯝꯕꯒ ꯖꯝꯕꯒꯤ ꯃꯁꯥꯗ ꯋꯪ ꯂꯥꯎꯕ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃ ꯍꯦꯛꯇꯃꯛ ꯍꯨꯝꯂꯛꯀꯅꯤ ꯑꯗꯨꯝꯅ ꯍꯦꯛ ꯍꯨꯝꯂꯛꯄꯒ ꯃꯁꯥ ꯑꯁꯦ ꯎꯍꯩꯗꯕ ꯀꯤꯔꯕ ꯁꯛꯇꯝ ꯀꯌꯥ ꯑꯃꯁꯨ ꯍꯦꯛꯇꯃꯛ ꯎꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯖꯝꯕꯗꯣ ꯍꯩꯅꯔꯛꯇ꯭ꯔꯗꯨꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯇꯣꯛꯂꯒ ꯃꯁꯥ ꯑꯗꯣ ꯍꯤꯡꯖꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯈ꯭ꯔꯒꯦ ꯌꯨꯝꯕꯨꯗꯁꯨ ꯇꯛꯂꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯇꯣꯛꯂꯨꯔꯤ
ꯑꯗꯨꯝꯅ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯖꯨꯝꯕꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯃꯥꯒꯤ ꯃꯃꯥꯡꯗ ꯑꯃꯨꯛꯀꯁꯨ ꯂꯦꯞꯂꯒ ꯂꯩꯔꯝꯂꯤ ꯍꯟꯇꯃꯨꯛꯇꯤ ꯑꯣꯇꯣꯀꯣꯞ ꯁꯛꯇꯝ ꯑꯃꯗꯅꯤ ꯃꯆꯤꯟꯕꯥꯟ ꯑꯗꯨꯗꯒꯤ ꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯤꯟꯗꯨꯔꯅ ꯏ ꯁꯥꯗꯨꯅ ꯇꯥꯍꯜꯂꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯤ ꯃꯌꯥꯗꯒꯤ ꯏ ꯑꯗꯣ ꯇꯞ ꯇꯞ ꯇꯥꯕ ꯃꯈꯩ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂꯒ ꯃꯁꯝ ꯑꯗꯣ ꯏꯐꯥ ꯐꯥꯔꯒ ꯃꯈꯨꯠꯇ ꯊꯧꯔꯕ ꯊꯥꯡ ꯁꯣꯔꯤ ꯑꯃ ꯄꯥꯏꯔꯒ ꯂꯦꯞꯂꯒ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯖꯝꯕꯗꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯂꯥꯛꯇꯨꯅ ꯏꯟꯊꯣꯛꯂꯝꯂꯒ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯩ ꯑꯗꯨꯝꯅ ꯖꯝꯕꯅ ꯂꯥꯛꯇꯨꯅ ꯏꯟꯊꯣꯛꯂꯝꯂꯒ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯃꯛꯇ ꯖꯨꯝꯕꯨꯒꯤ ꯅꯨꯄꯥ ꯑꯗꯣ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯖꯝꯕꯗ ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯍꯪꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯖꯝꯕꯅ ꯆꯦꯟꯊꯣꯔꯛꯄꯗ ꯊꯦꯡꯅꯔꯤꯕ ꯖꯨꯝꯕꯨꯒꯤ ꯅꯨꯄꯥ ꯑꯗꯨꯗ ꯇꯥꯃꯣꯅ ꯈꯟꯕꯤꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥ ꯑꯩꯅ ꯁꯤꯔꯒ ꯃꯐꯝ ꯑꯁꯤꯗ ꯇꯥꯃꯣꯕꯨ ꯆꯦꯟꯅꯔꯣꯏꯗ꯭ꯔꯣ ꯑꯗꯨꯝꯅ ꯍꯪꯂꯨꯕꯗꯨꯗ ꯖꯨꯝꯕꯨꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯖꯝꯕꯅ ꯌꯦꯡꯉꯣ ꯅꯆꯥꯅꯨꯄꯤ ꯑꯉꯧꯕꯤꯁꯤꯅ ꯑꯩꯉꯣꯟꯗ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯍꯟꯗ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯚꯨꯠ ꯁꯥꯟꯅꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯁꯥꯗ ꯑꯀꯤꯕ ꯀꯌꯥ ꯑꯃꯁꯨ ꯄꯤꯔꯤ ꯃꯍꯥꯛꯅ ꯃꯄꯥꯟꯗꯒꯤ ꯃꯩꯁꯨ ꯃꯨꯊꯠꯂꯛꯏ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯣ ꯑꯉꯥꯎꯕ ꯃꯤꯁꯤꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯊꯝꯂꯤꯕꯅꯣ ꯂꯥꯌꯦꯡꯕꯤꯕ ꯌꯥꯗꯕ꯭ꯔꯣ ꯑꯩ ꯏꯕꯨꯡꯉꯣ ꯅꯪ ꯃꯔꯝ ꯈꯪꯗꯅ ꯆꯕꯦꯡ ꯌꯥꯝꯅ ꯉꯥꯡꯂꯤ ꯑꯩꯅ ꯏꯆꯥ ꯅꯨꯄꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯊꯝꯕꯒꯤ ꯃꯔꯝ ꯅꯍꯥꯛꯅ ꯈꯪꯂꯔꯣই ꯑꯗꯨꯒ ꯅꯍꯥꯛ ꯑꯁꯤ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯁꯣꯏꯗꯅ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤꯒꯤ ꯆꯥꯛꯊꯥꯛ ꯑꯣꯏꯔꯒꯗꯕꯅꯤꯀꯣ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯍꯥꯏꯗꯤ ꯇꯥꯃꯣꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯑꯗꯨ ꯌꯥꯝ ꯂꯥꯏꯅ ꯈꯟꯕꯤꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯁꯥꯎꯇꯅꯅꯦ ꯅꯆꯥ ꯅꯨꯄꯤꯒꯁꯦ ꯂꯣꯏꯅꯃꯛ ꯍꯥꯠꯇꯣꯛꯀꯅꯤꯀꯣ ꯅꯪꯅꯕꯨ ꯉꯝꯂꯕꯗꯤ ꯍꯥꯠꯂꯨ ꯍꯥꯏꯔꯤꯕꯅꯤꯅꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯏꯆꯥ ꯅꯨꯄꯤ ꯑꯁꯤ ꯍꯥꯠꯄ ꯉꯝꯂꯕꯗꯤ ꯌꯦꯡꯉꯣ ꯑꯩꯒꯤ ꯌꯥꯝꯂꯕ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯪꯉꯣꯟꯗ ꯄꯤꯒꯗꯧꯔꯤꯕꯅꯤ ꯃꯥꯅꯅꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯆꯥ ꯇꯣꯝꯕꯤ ꯑꯃꯗꯤ ꯏꯕꯨꯡꯉꯣ ꯄꯨꯝꯅꯃꯛ ꯁꯥꯏꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯝꯂꯤꯕꯅꯣ ꯅꯠꯇꯦ ꯇꯥꯃꯣꯕꯨ ꯈꯔꯁꯨ ꯉꯥꯎꯕ꯭ꯔꯣ ꯏꯕꯨꯡꯉꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯅ ꯃꯥꯕꯨ ꯍꯥꯠꯄ ꯉꯝꯂꯕꯗꯤ ꯑꯩꯒꯤ ꯌꯥꯝꯂꯕ ꯂꯟ ꯊꯨꯝ ꯑꯁꯦ ꯅꯪꯉꯣꯟꯗ ꯄꯤꯊꯣꯛꯀꯦ ꯐꯔꯦ ꯑꯩ ꯆꯠꯂꯒꯦ ꯇꯧꯕꯇꯕꯨ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯒꯦ ꯍꯥꯏꯕꯁꯤꯃꯗꯤ ꯁꯨꯈꯟ ꯈꯜꯂꯨꯔꯒꯅꯨ ꯃꯐꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯁꯥꯟꯅꯐꯝꯅꯤ ꯑꯗꯨꯒ ꯅꯪꯅ ꯎꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯑꯆꯝꯕ ꯅꯨꯄꯤ ꯅꯠꯇꯦꯀꯣ ꯑꯩ ꯆꯠꯂꯒꯦ ꯇꯥꯃꯣ ꯇꯥꯃꯣ ꯉꯥꯏꯕꯤꯈꯣ ꯑꯩ ꯀꯔꯤꯅꯣꯅꯦ ꯑꯩꯁꯨ ꯅꯪꯒꯨꯝꯅ ꯑꯍꯤꯡ ꯀꯌꯥ ꯋꯥꯅ ꯂꯦꯜꯂꯛꯂꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯃꯍꯥꯛꯄꯨ ꯍꯥꯠꯅꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯍꯣꯠꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯗꯃꯛ ꯋꯥꯔꯒ ꯇꯣꯛꯈꯤꯕꯅꯤ ꯐꯔꯦ ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣ ꯇꯥꯃꯣꯒꯤ ꯑꯋꯥꯕꯗꯣ ꯑꯩ ꯈꯪꯖꯩ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯇꯥꯃꯣꯅ ꯃꯥꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯣꯛꯂꯒ ꯊꯝꯕꯤꯔꯤꯕꯁꯤꯕꯣ ꯄꯨꯂꯤꯁꯇ ꯅꯠꯇ꯭ꯔꯒꯅ ꯑꯉꯥꯎꯕꯒꯤ ꯂꯩꯐꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗꯨꯗ ꯊꯝꯈꯤꯕ ꯌꯥꯗ꯭ꯔꯕꯣ ꯍꯣꯏ ꯄꯨꯂꯤꯁꯇ ꯇꯥꯛꯅꯅꯕ ꯀꯌꯥ ꯍꯟꯅ ꯍꯣꯠꯅꯈꯤ ꯑꯉꯥꯎꯕꯒꯤ ꯂꯩꯐꯝꯗ ꯊꯝꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯑꯩꯒꯤ ꯏꯅꯥꯛꯇ ꯍꯦꯛꯇ ꯂꯦꯞꯂꯕ ꯑꯩ ꯋꯥ ꯀꯟꯅ ꯉꯥꯡꯅꯤꯡꯗꯦ ꯂꯥꯛꯑꯣ ꯑꯁꯣꯝ ꯊꯪꯕ ꯀꯥꯗ ꯆꯠꯁꯤꯜꯂꯣ ꯑꯗꯨ ꯏꯌꯥꯝꯕ ꯑꯁꯣꯝ ꯊꯪꯕ ꯀꯥꯗꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗ꯭ꯔꯣ ꯅꯪꯉꯣꯟꯗ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯝ ꯃꯍꯥꯛꯅ ꯄꯤꯕꯤꯔꯤꯕꯅꯤꯀꯣ ꯃꯁꯤꯗꯒꯤꯗꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯀꯌꯥꯅꯤ ꯃꯍꯥꯛꯅ ꯇꯧꯔꯛꯀꯗꯧꯔꯤꯕ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯖꯝꯕꯕꯨ ꯖꯨꯝꯕꯨꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯄꯨꯁꯤꯟꯕꯤꯔꯛꯂꯤ ꯑꯗꯨꯒ ꯀꯥ ꯑꯗꯨ ꯌꯧꯔꯛꯄꯒꯤ ꯇꯨꯡꯗ ꯖꯝꯕꯅ ꯖꯨꯝꯕꯨꯒꯤ ꯅꯨꯄꯥꯗꯨꯗ ꯀꯔꯝꯍꯥꯏꯅ ꯇꯧꯈꯤꯕꯅꯣ ꯀꯔꯤ ꯋꯥꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯖꯨꯝꯕꯨꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯁꯦ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯂꯥꯏ ꯑꯣꯛꯅꯈꯤꯕ ꯖꯥꯠꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯃꯍꯥꯛ ꯑꯁꯤ ꯂꯥꯏ ꯑꯣꯛꯅꯩ ꯍꯥꯏꯕ ꯈꯪꯗꯕꯅꯤꯅ ꯗꯣꯛꯇꯔꯗ ꯄꯨꯈ꯭ꯔꯦ ꯗꯣꯛꯇꯔ ꯌꯧꯔꯨꯕꯒꯤ ꯇꯨꯡꯗ ꯗꯣꯛꯇꯔꯅ ꯇꯥꯃꯣ ꯏꯆꯥꯅꯨꯄꯤꯁꯤ ꯀꯔꯤ ꯑꯣꯏꯅ ꯉꯝꯗꯕꯅꯣ ꯗꯣꯛꯇꯔ ꯃꯍꯥꯛꯁꯤ ꯁ꯭ꯀꯨꯜ ꯆꯠꯂꯨꯕꯅꯤ ꯑꯗꯨꯗꯒꯤ ꯍꯜꯂꯛꯑꯒ ꯃꯥꯅ ꯊꯣꯛꯄ ꯄꯪꯅꯣꯛꯇ ꯅꯣꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏꯗꯒꯁꯤ ꯌꯦꯡꯉꯒ ꯃꯥꯅ ꯑꯃꯨꯛꯇꯣꯏꯕ ꯏꯔꯥꯡ ꯇꯧꯁꯤꯜꯂꯛꯏ ꯃꯥꯒꯤꯁꯤ ꯑꯩꯈꯣꯏꯒꯤ ꯅꯤꯁꯥ ꯆꯥꯁꯤꯜꯂꯨꯔꯕ꯭ꯔꯥ ꯈꯪꯗꯦ ꯗꯣꯛꯇꯔ ꯌꯥꯅꯤ ꯑꯩ ꯍꯪꯖꯒꯦ ꯏꯕꯦꯝꯃ ꯅꯪ ꯅꯁꯥ ꯀꯔꯤ ꯇꯧꯒꯦ ꯆꯠꯂꯣ ꯍꯥꯏ ꯗꯣꯛꯇꯔꯅꯤ ꯀꯥꯏꯅ ꯋꯥꯍꯪ ꯍꯪꯉꯗꯅ ꯃꯁꯛꯅꯦꯅ ꯑꯅꯣꯞꯀꯥꯁꯨ ꯎꯞꯄꯤꯅꯦ ꯌꯣꯡꯅ ꯑꯅꯣꯞ ꯎꯞꯄ ꯍꯦꯛ ꯃꯥꯜꯂꯗꯅ ꯑꯗꯨꯒꯅꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯗꯣꯛꯇꯔꯅꯤ ꯀꯥꯏꯅ ꯍꯪꯈꯤꯗꯣ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩ ꯂꯣꯏ ꯈꯪꯖꯥꯅꯤ ꯅꯪꯅ ꯈꯜꯂꯤꯕꯕꯨ ꯑꯩꯁꯤ ꯑꯉꯥꯎꯕꯤꯅꯤ ꯀꯣꯛꯁꯤ ꯕꯦꯔꯥ ꯂꯩꯔꯤ ꯁꯤꯅꯤꯅꯦ ꯇꯧꯁꯤꯟꯅꯕ ꯗꯣꯛꯇꯔ ꯃꯥꯟꯕ ꯕꯨꯠꯇꯨ ꯀꯩꯅꯣꯅꯦ ꯁꯤ ꯅꯨꯄꯤꯁꯤ ꯃꯑꯣꯡ ꯑꯃꯅꯤ ꯀꯔꯤ ꯑꯩꯕꯨ ꯃꯑꯣꯡ ꯑꯃꯅꯤ ꯀꯥꯏꯅ ꯑꯗꯨꯒꯅꯦ ꯁꯤꯃꯁꯨ ꯍꯥꯏꯕꯤꯒꯦ ꯅꯪꯅ ꯀꯣꯏꯅꯔꯤꯕ ꯅꯨꯄꯤꯗꯣ ꯁꯨꯛꯊꯨꯡ ꯍꯦꯛ ꯊꯨꯡꯂꯔꯣꯏ
ꯃꯁꯛ ꯈꯨꯊꯤꯗꯨꯒ ꯐꯖꯕꯤꯒ ꯁꯥꯔꯗꯅ ꯌꯨꯅ ꯌꯨ ꯊꯛꯏꯕ ꯀ꯭ꯋꯥꯅ ꯀ꯭ꯋꯥ ꯆꯥꯔꯤꯕ ꯅꯨꯄꯥꯁꯨꯅꯦ ꯃꯔꯤ ꯃꯉꯥꯅꯤ ꯃꯥꯅ ꯀꯣꯏꯔꯝꯃꯤꯗꯣ ꯑꯗꯨꯁꯨꯅꯦ ꯏꯕꯦꯝꯃ ꯌꯥꯔꯦ ꯅꯠꯇꯦ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯍꯥꯏꯌꯨ ꯍꯥꯏꯕꯅꯤꯅꯦ ꯀꯩꯅꯣꯝ ꯇꯧꯋꯤꯅꯦ ꯇꯥꯗ ꯃꯁꯤꯕꯨ ꯃꯥꯏꯕꯤꯒꯤ ꯃꯑꯣꯡ ꯑꯃ ꯍꯦ ꯀꯩꯅꯣ ꯑꯩꯕꯨ ꯃꯥꯏꯕꯤ ꯀꯥꯏꯗꯦ ꯃꯁꯛ ꯈꯨꯊꯤꯁꯤꯒ ꯃꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯐꯣꯔꯁꯦꯞ ꯑꯃꯅ ꯗꯣꯛꯇꯔ ꯑꯗꯨꯗ ꯊꯤꯟꯒꯦ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯂꯥꯏ ꯑꯣꯛꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯥ ꯌꯨꯝꯕꯨꯒꯤ ꯅꯨꯄꯥꯗꯨꯅ ꯍꯩ ꯏꯕꯦꯝꯃ ꯇꯧꯍꯩꯗꯦ ꯍꯥꯏꯗꯨꯅ ꯈꯥꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯑꯁꯤꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯗꯣꯛꯇꯔ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯇꯥꯞ ꯄꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯃꯍꯥꯛꯇꯤ ꯅꯨꯄꯤ ꯑꯊꯤꯕ ꯀꯣꯏꯕꯅꯤ ꯍꯥꯏꯗꯤ ꯃꯁꯛ ꯐꯖꯕ ꯅꯨꯄꯤ ꯀꯣꯏꯕꯅ ꯄꯥꯏꯒꯗꯕꯅꯤ ꯍꯥꯏꯔꯝꯂꯒ ꯂꯥꯎꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯩꯔꯝꯕ ꯁꯦꯀꯨꯔꯤꯇꯤ ꯑꯦꯇꯦꯟꯗꯦꯟꯠꯅꯆꯤꯡꯕ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯍꯥꯛꯄꯨ ꯇꯥꯟꯅꯗꯨꯅ ꯐꯥꯔꯤ ꯃꯁꯤꯗꯒꯤꯗꯤ ꯅꯥꯔꯤꯕ ꯉꯥꯎꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯂꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯃꯗ ꯌꯦꯡꯕꯤꯌꯨ ꯃꯍꯥꯛꯀꯤꯁꯦ ꯃꯥꯏꯕ ꯃꯥꯏꯕꯤꯒꯤ ꯂꯥꯏ ꯇꯤꯟ ꯑꯣꯛꯅꯕ ꯑꯗꯨꯒꯨꯝꯕ ꯃꯥꯏꯕ ꯃꯥꯏꯕꯤꯅ ꯌꯦꯡꯒꯗꯕ ꯑꯅꯥꯕ ꯃꯥꯜꯂꯤ ꯍꯥꯏꯕꯗꯒꯤ ꯌꯨꯝꯕꯨꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯃꯃꯥꯒ ꯄꯨꯟꯅ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯃꯗ ꯐꯖꯅ ꯌꯦꯡꯊꯣꯛꯈꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯍꯥꯛꯁꯦ ꯂꯥꯏ ꯐꯠꯇꯕ ꯑꯣꯛꯅꯔꯤ ꯑꯣꯛꯅꯕꯗ ꯅꯠꯇꯅ ꯂꯥꯏ ꯐꯠꯇꯕꯗோ ꯃꯉꯣꯟꯗꯒꯤ ꯍꯜꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯦ ꯀꯣꯛ ꯕꯦꯔꯥ ꯂꯩꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯊꯕꯛ ꯈꯔ ꯇꯧꯔꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯂꯤꯔꯤ ꯃꯁꯤꯗꯒꯤꯗꯤ ꯌꯨꯝꯕꯨꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯍꯩꯔꯕ ꯀꯌా ꯑꯃ ꯌꯦꯡꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯌꯦꯡꯕꯗ ꯐꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯨꯔꯒ ꯁꯥꯊꯤꯕ ꯀꯌꯥ ꯑꯃ ꯇꯧꯕ ꯍꯧꯔꯛꯈꯤ ꯑꯁꯨꯝꯅ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯂꯤꯔꯤꯕꯗꯨ ꯇꯥꯔꯤꯕ ꯖꯝꯕꯅ ꯑꯗꯣ ꯇꯥꯃꯣ ꯃꯍꯥꯛꯁꯤ ꯃꯥꯏꯕ ꯄꯥꯟꯖꯤ ꯐꯅꯌꯥꯝ ꯌꯦꯡꯉꯤ ꯐꯔꯨꯔꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯍꯧꯔꯛꯑꯦ ꯍꯥꯏꯁꯤꯕꯨ ꯃꯥꯅ ꯍꯧꯔꯛꯄꯒꯤ ꯃꯑꯣꯡꯁꯤ ꯀꯃꯥꯏꯅ ꯇꯧꯖꯠꯅꯣ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯍꯧꯔꯛꯄꯒꯤ ꯃꯑꯣꯡ ꯍꯥꯏꯕꯁꯤ ꯑꯍꯤꯡꯗ ꯍꯧꯒꯠꯂꯒ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯑꯩꯈꯣꯏꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯆꯪꯁꯤꯜꯂꯛꯄ ꯃꯥꯅ ꯑꯗꯨꯃ ꯇꯧꯔꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃꯁꯨ ꯃꯈꯧꯔꯤꯗ ꯊꯥꯡꯅ ꯂꯦꯟꯗꯨꯅ ꯑꯍꯤꯡ ꯑꯗꯨꯃꯛꯇꯗ ꯃꯉꯛ ꯀꯛꯂꯒ ꯍꯥꯠꯈꯤꯕꯅꯤ ꯑꯗꯨꯁꯨ ꯑꯀꯛꯄ ꯃꯀꯣꯛ ꯑꯗꯣ ꯄꯥꯏꯔꯒ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯄꯥꯕꯨꯡ ꯅꯅꯥꯎꯁꯤ ꯐꯖꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯏꯅ ꯇꯞ ꯇꯥꯔꯕ ꯏꯆꯥꯅꯨꯄꯤꯒꯤ ꯇꯔꯨ ꯄꯥꯡꯂꯤꯕ ꯃꯃꯤꯠ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯀꯣꯛ ꯑꯗꯣ ꯑꯩꯉꯣꯟꯗ ꯂꯪꯁꯤꯜꯂꯛꯈꯤꯕꯅꯤ ꯃꯗꯨꯗꯒꯤ ꯃꯃꯥꯁꯨ ꯄꯥꯈꯠꯇꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯆꯦꯟꯊꯣꯛꯄꯗ ꯏꯆꯥꯅꯨꯄꯤ ꯑꯉꯥꯎꯕꯤꯁꯤꯅ ꯃꯥꯕꯨꯁꯨ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈꯤꯕꯅꯤ ꯑꯍꯤꯡ ꯑꯗꯨꯃꯛꯇꯗ ꯏꯆꯥꯅꯨꯄꯤ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯍꯥꯠꯈꯤꯕꯗꯨꯗ ꯑꯩꯁꯨ ꯌꯥꯝꯅ ꯄꯥꯈꯠꯈꯤ ꯑꯩꯅ ꯄꯨꯂꯤꯁꯇ ꯐꯣꯟ ꯇꯧꯗꯨꯅ ꯄꯨꯂꯤꯁ ꯂꯥꯛꯅꯅꯕ ꯍꯥꯏꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯄꯨꯂꯤꯁ ꯂꯥꯛꯈꯤ ꯄꯨꯂꯤꯁꯅ ꯃꯍꯥꯛꯄꯨ ꯐꯥꯒꯠꯈꯤ ꯃꯔꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯦꯜꯗ ꯐꯥꯎꯕ ꯊꯝꯈꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯅꯣꯡꯁꯨ ꯀꯟꯅ ꯆꯨꯕ ꯅꯨꯃꯤꯠ ꯑꯃꯗ ꯃꯍꯥꯛ ꯑꯩꯒꯤ ꯐꯃꯥꯡꯗ ꯂꯦꯞꯂꯛꯈꯤ ꯑꯗꯨꯁꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯒꯤ ꯃꯉꯛ ꯑꯗꯣ ꯃꯈꯨꯠꯅ ꯄꯥꯏꯔꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯉꯣꯟꯗ ꯃꯍꯥꯛꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯉꯣꯟꯗ ꯃꯤꯑꯣꯏ ꯑꯃꯃꯝ ꯄꯤꯒꯗꯕꯅꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯥꯒꯤ ꯀꯥꯗ ꯆꯠꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯆꯍꯤ ꯑꯣꯜꯂꯛꯄꯗ ꯑꯩꯅ ꯃꯥꯒꯤ ꯃꯤꯑꯣꯏ ꯑꯃ ꯄꯤꯌꯨ ꯍꯥꯏꯕꯗꯣ ꯄꯤꯈꯤꯗꯦ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯌꯥꯝꯅ ꯊꯤꯅ ꯑꯣꯠꯈꯤ ꯑꯩꯅ ꯄꯨꯂꯤꯁꯇ ꯍꯟꯖꯤꯟ ꯄꯥꯎ ꯄꯤꯔꯕ ꯐꯥꯎꯕꯗ ꯄꯨꯂꯤꯁꯅ ꯃꯈꯣꯏꯕꯨ ꯃꯍꯥꯛꯄꯨ ꯂꯧꯈꯠꯄꯤꯕ ꯂꯥꯛꯈꯤꯗꯦ ꯃꯗꯨꯒꯤ ꯃꯔꯝ ꯑꯩ ꯀꯣꯟꯅꯊꯪꯗ ꯈꯪꯂꯛꯈꯤꯕꯅꯤ ꯄꯥꯕꯨꯡ ꯊꯝꯃꯣ ꯀꯔꯝꯕ ꯃꯔꯝ ꯑꯣꯏꯔꯕꯅꯣ ꯑꯩ ꯍꯥꯏꯒꯦ ꯃꯍꯥꯛꯅ ꯖꯦꯜ ꯑꯗꯨꯗ ꯍꯦꯛ ꯂꯩꯕ ꯅꯨꯃꯤꯠꯇꯒꯤ ꯁꯥꯊꯤꯕ ꯇꯝꯅꯕ ꯊꯕꯛ ꯀꯌా ꯑꯃ ꯇꯧꯔꯛꯈꯤ ꯃꯔꯝ ꯆꯥꯗꯅ ꯆꯧꯀ꯭ꯔꯤ ꯃꯇꯣꯝꯇ ꯆꯦꯟꯕ ꯑꯃꯗꯤ ꯃꯍꯥꯛꯅꯕꯨ ꯌꯥꯗ꯭ꯔꯕꯗꯤ ꯃꯍꯥꯛꯅꯕꯨ ꯁꯥꯎꯈ꯭ꯔꯕꯗꯤ ꯃꯍꯥꯛꯅ ꯇꯧ ꯍꯥꯏꯕ ꯊꯕꯛ ꯑꯗꯣ ꯍꯦꯛꯇꯃꯛ ꯇꯧꯏ ꯍꯥꯏꯕꯗꯤ ꯅꯪ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯣ ꯍꯥꯏꯔꯒꯁꯨ ꯍꯦꯛꯇꯃꯛ ꯊꯣꯛꯄ ꯅꯣꯡꯃꯩꯅ ꯄꯥꯜꯂꯒ ꯁꯤꯔꯣ ꯍꯥꯏꯔꯒꯁु ꯍꯦꯛꯇꯃꯛ ꯁꯤꯕ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯄꯗꯒꯤ ꯃꯍꯥꯛꯄꯨ ꯇꯨꯃꯤꯟꯅ ꯊꯥꯗꯣꯔꯛꯈꯤꯕꯅꯤ ꯃꯌꯥꯝ ꯃꯃꯥꯡꯗꯅ ꯅꯥꯟꯊꯣꯛꯑꯒ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯁꯤꯟꯅꯈꯤꯕꯅꯤꯅꯦ ꯑꯗꯨꯗꯤ ꯄꯥꯕꯨꯡ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯀꯔꯤ ꯇꯧꯕ ꯍꯥꯏꯕꯕꯨ ꯆꯍꯤ ꯑꯃꯃꯝ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯃꯤꯑꯣꯏ ꯑꯃꯃꯝ ꯀꯥ ꯚꯔꯥ ꯑꯁꯤꯗ ꯑꯍꯣꯡꯕ ꯃꯃꯜꯗ ꯊꯝꯈꯤ ꯑꯗꯨꯒ ꯅꯉꯣꯟꯗ ꯉꯁꯤ ꯊꯣꯛꯂꯤꯕ ꯑꯁꯤꯒꯨꯝꯅ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕ ꯑꯃꯅ ꯄꯥꯕꯨꯡ ꯀꯔꯤꯅꯣ ꯄꯥꯕꯨꯡ ꯀꯧꯒꯅꯨꯅꯦ ꯇꯥꯃꯣ ꯑꯗꯨꯝ ꯀꯧꯅꯤ ꯑꯩꯁꯤꯕꯨ ꯌꯥꯝꯅ ꯑꯍꯟ ꯃꯥꯟꯕ꯭ꯔꯅꯦ ꯇꯥꯃꯣ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯃꯔꯝ ꯑꯣꯏꯔꯕꯅꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯅꯪꯕꯨ ꯈꯣꯏꯗꯥꯖꯕ ꯃꯥꯜꯂꯤꯅꯦ
ꯑꯗꯨꯅ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯊꯦꯝꯗꯨꯅ ꯅꯧꯗꯨꯅ ꯀꯥ ꯑꯃꯗ ꯄꯨꯁꯤꯟꯒꯗꯕꯅꯤ꯫ ꯇꯥꯃꯣ, ꯀꯔꯝꯕ ꯀꯥ ꯑꯣꯏꯔꯕꯅꯣ? ꯂꯩ, ꯀꯥ ꯑꯃ ꯂꯩ, ꯃꯍꯥꯛꯅ ꯁꯨꯡꯊꯣꯛ ꯊꯣꯛꯄ ꯉꯝꯂꯔꯣꯏꯗꯕ ꯀꯥ ꯑꯃ꯫ ꯍꯥꯏꯔꯤꯕ ꯀꯥ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯄꯨꯁꯤꯜꯂꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯣ ꯂꯣꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯀꯗꯕꯅꯤ꯫ ꯍꯣꯏ ꯄꯥꯕꯨꯡ, ꯇꯥꯃꯣ, ꯑꯩ ꯈꯪꯖꯔꯒꯅꯤ꯫ ꯀꯥ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯕꯅꯣ? ꯑꯩ ꯍꯥꯏꯒꯦ, ꯂꯥꯎ ꯂꯥꯎ ꯂꯥꯎ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯖꯝꯕꯕꯨ ꯏꯃꯨꯡ ꯑꯃꯒꯤ ꯀꯥ ꯑꯃꯗ ꯄꯨꯁꯤꯜꯂꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯀꯥ ꯑꯗꯣ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯀꯥ ꯑꯃꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯀꯌꯥ ꯑꯃ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯝꯕꯅ, ꯑꯗꯣ ꯇꯥꯃꯣ, ꯁꯤꯗ ꯆꯪꯈ꯭ꯔꯕꯗꯤ ꯃꯍꯥꯛ ꯊꯣꯛꯂꯛꯄ ꯉꯝꯗꯕ꯭ꯔꯣ? ꯃꯁꯤꯗ ꯃꯍꯥꯛꯅ ꯆꯪꯈ꯭ꯔꯕꯗꯤ ꯃꯍꯥꯛꯅ ꯍꯩꯖꯔꯤꯕ ꯃꯍꯩ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯃꯥꯡꯈꯤꯗꯧꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛꯁꯦ ꯐꯤꯂꯝꯗꯒ ꯌꯥꯎꯕ ꯁꯟꯅꯔꯤꯛ ꯅꯠꯇ꯭ꯔꯒꯅ ꯊꯣꯏꯆꯥ ꯍꯥꯏꯅꯕꯗꯣ ꯑꯣꯜꯂꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯈ꯭ꯔꯕꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯡꯒꯜ ꯁꯛꯇꯤ ꯑꯃꯠꯇ ꯌꯥꯎꯔꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯅ ꯊꯦꯝ ꯂꯧꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯁꯤꯜꯂꯛꯂꯒ ꯃꯍꯥꯛꯄꯨ ꯊꯣꯡ ꯂꯣꯟꯁꯤꯟꯒꯗꯕꯅꯤꯀꯣ꯫ ꯑꯩꯅ ꯃꯗꯨ ꯀꯌꯥꯔꯛ ꯍꯟꯅ ꯍꯣꯠꯅꯈ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯑꯩꯕꯨ ꯍꯥꯠꯄꯤꯔꯤ꯫ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ ꯇꯥꯃꯣ? ꯍꯩ ꯕꯨꯙꯨ, ꯃꯥꯒꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯃꯤꯑꯣꯏ ꯑꯃꯃꯝ ꯄꯤꯔꯤꯕꯁꯤꯗꯤ꯫ ꯑꯣ, ꯑꯗꯨꯗꯤ ꯃꯤꯑꯣꯏ ꯀꯌꯥꯃꯨꯛꯇꯤ ꯁꯨꯔꯦ ꯃꯍꯥꯛꯅ ꯍꯥꯠꯈ꯭ꯔꯤꯕꯁꯦ? 3. ꯅꯪꯒ ꯑꯣꯏꯔꯒꯅ 4 ꯁꯨꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯒꯤ ꯂꯥꯏꯕꯛ ꯐꯕꯅ ꯃꯍꯥꯛ ꯑꯗꯣ ꯅꯪꯉꯣꯟꯗ ꯉꯥꯎꯖꯈ꯭ꯔꯦ꯫ ꯃꯥꯒꯤꯁꯨ ꯃꯇꯝ ꯂꯣꯏꯔꯛꯄ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯒ ꯖꯝꯕꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯀꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤ꯫ ꯑꯗꯨꯒ ꯈꯪꯒꯅꯦꯕ ꯅꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯣꯏꯆꯠ ꯆꯠꯂꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯃꯗꯤ ꯖꯝꯕꯅꯁꯨ ꯇꯥꯔꯤ꯫ ꯃꯗꯨ ꯇꯥꯕꯗ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯍꯩ ꯊꯣꯛꯂꯁꯤ, ꯑꯗꯨꯒ ꯅꯪꯅ ꯃꯍꯥꯛꯄꯨ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯀꯥꯁꯤꯗ ꯄꯨꯁꯤꯜꯂꯛꯀꯗꯕꯅꯤ, ꯑꯗꯨꯒ ꯀꯥꯁꯦ ꯊꯣꯡ ꯂꯣꯟꯁꯤꯟꯕ ꯅꯍꯥꯛ ꯀꯥꯎꯔꯅꯨꯀꯣ꯫ ꯑꯁꯨꯝꯅ ꯁꯔꯧ ꯁꯤꯟꯅꯔꯗꯨꯅ ꯖꯝꯕ ꯑꯃꯗꯤ ꯌꯨꯝꯕꯨ ꯅꯨꯄꯥꯗꯣ ꯊꯣꯛꯂꯛꯂꯤ꯫ ꯃꯈꯣꯏꯅ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯍꯥꯡꯕꯒ ꯍꯧꯖꯤꯛ ꯌꯨꯝꯕꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨ ꯖꯝꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯈꯪꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯄꯤꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯝꯕꯅ, ꯏꯆꯟ, ꯅꯪꯅ ꯈꯜꯂꯤꯕ ꯄꯨꯝꯅꯃꯛ ꯑꯩꯁꯨ ꯈꯪꯉꯤ꯫ ꯑꯩꯁꯨ ꯄꯥꯈꯪꯅꯤꯅꯦ, ꯊꯃꯣꯏ ꯄꯥꯜꯂꯤ, ꯅꯨꯡꯁꯤꯕ ꯈꯪꯉꯤ꯫ ꯑꯁꯦꯡꯕꯒꯤꯔꯣꯗ? ꯃꯥꯅꯤꯅꯦꯍꯦ꯫ ꯑꯗꯣ ꯂꯥꯛꯑꯣ, ꯁꯤꯒꯤ ꯀꯥꯁꯤꯗ ꯏꯕꯥꯅꯤ ꯏꯪꯅ ꯆꯤꯛꯅ ꯋꯥꯔꯤ ꯁꯥꯁꯤ꯫ ꯅꯪ ꯅꯄꯥꯔꯁꯤꯅ? ꯃꯥꯅꯤ, ꯌꯥꯝ ꯐꯠꯇꯕꯅꯤ ꯃꯥꯁꯤ꯫ ꯑꯣ, ꯑꯗꯨꯗꯤ ꯃꯥ ꯆꯠꯍꯟꯈ꯭ꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯌꯨꯝꯕꯨꯒꯤ ꯅꯨꯄꯥ ꯑꯗꯨꯗ ꯆꯠꯈꯤꯅꯕ ꯍꯥꯏꯔꯤ꯫ ꯌꯨꯝꯕꯨꯒꯤ ꯅꯨꯄꯥ ꯑꯗꯣ ꯇꯧꯅꯈꯤꯕ ꯏꯪꯒꯤꯠ ꯏꯔꯥꯡ ꯑꯃꯗꯤ ꯁꯤꯟꯅꯈꯤꯕ ꯄ꯭ꯂꯥꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯁꯨ ꯍꯥꯏꯅꯕ ꯇꯧꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯖꯝꯕꯅ ꯌꯨꯝꯕꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯀꯥ ꯑꯗꯨꯗ ꯄꯨꯁꯤꯜꯂꯛꯂꯤ, ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯝꯕꯅ, ꯉꯥꯏꯈꯣꯀꯣ, ꯊꯣꯡ ꯍꯥꯡꯕꯁꯤ ꯅꯨꯡꯉꯥꯏꯇꯦ, ꯑꯩ ꯊꯣꯡ ꯂꯣꯟꯖꯤꯜꯂꯤꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯖꯤꯟꯅꯔꯒ ꯃꯍꯥꯛ ꯊꯣꯡ ꯑꯗꯨꯗ ꯂꯥꯛꯂꯒ ꯊꯣꯡ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯊꯣꯡ ꯑꯗꯣ ꯌꯥꯝꯅ ꯊꯨꯅ ꯂꯣꯟꯁꯤꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯁꯣꯝ ꯀꯥ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯌꯨꯝꯕꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯅꯅꯕ ꯀꯟꯅ ꯊꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯖꯝꯕꯅ ꯊꯣꯡ ꯑꯗꯨ ꯁꯨꯡꯍꯥꯡ ꯍꯥꯡꯗ꯭ꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯥꯝꯅ ꯈꯨꯝꯂꯩ ꯊꯨꯡꯅ ꯌꯨꯝꯕꯨ ꯅꯨꯄꯥꯗꯣ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ, ꯑꯣ ꯑꯗꯨꯅꯤꯗꯅ, ꯅꯪꯗꯅꯤꯍꯦ ꯅꯨꯄꯥ ꯊꯣꯛꯄ꯫ ꯁꯦ ꯂꯣꯟꯁꯤꯜꯂꯝꯃꯕꯅꯤꯅ ꯐꯔꯦ, ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯌꯨꯝꯕꯨꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯖꯝꯕꯕꯨ ꯄꯔꯞ ꯆꯤꯡꯗꯨꯅ ꯄꯨꯊꯣꯔꯛꯂꯤ, ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯀꯥ ꯑꯃꯗ ꯄꯣꯊꯥꯅꯕ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯝꯕꯅ, ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯁꯤꯅ ꯇꯧꯔꯤꯕꯁꯤꯕꯨ? ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯁꯤꯈ꯭ꯔꯦ, ꯑꯗꯨꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯉꯥꯎꯔꯒ ꯂꯩꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤꯁꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ, ꯐꯩ, ꯈꯪꯒꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯌꯨꯝꯕꯨ ꯅꯨꯄꯥꯗꯣ ꯆꯪꯉꯛꯄ ꯉꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯌꯨꯝꯕꯨ ꯅꯨꯄꯥꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯖꯝꯕꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯀꯥꯇꯤ ꯑꯃ ꯄꯥꯏꯔꯒ ꯌꯨꯝꯕꯨ ꯅꯨꯄꯥꯗꯨꯒꯤ ꯉꯪꯁꯝꯗ ꯅꯝꯗꯨꯅ ꯊꯝꯈ꯭ꯔꯤ꯫ ꯑꯗꯨꯒ ꯐꯃꯨꯡ ꯑꯗꯨꯗ ꯅꯝꯁꯤꯜꯂꯒ, ꯍꯥꯏꯌꯨ, ꯅꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯉꯥꯎꯍꯜꯂꯤꯕꯅꯣ? ꯑꯗꯨꯒ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯍꯥꯠꯂꯤꯕꯅꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯌꯨꯝꯕꯨ ꯅꯨꯄꯥꯗꯨꯅ, ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯍꯥꯠꯄꯗꯤ ꯑꯩꯅ ꯍꯥꯠꯄ ꯅꯠꯇꯦꯅꯦ꯫ ꯑꯁꯤꯒꯤ
ibi masin harpani haradana hoi nachin thigano nachin thirabadi hena sokani khango asum na haraga kati aduna hena thinjil I aduma toropadu da jumbu nupa aduna asingbodo loina ma haidorakli yum masda mahakase minai oina bagidamata lakhibani adubu yum masigi fajaraba pholadalak amadi pukai lingai mayam ase urubadigi mahakna kalakhiduna yum masda leramba mi punamak mathang hu pijaduna hatki adubu yum masigi yumbu asigi masanopi ahaladubudi mahakna hatkidi maramdi yamkraba yum masigi lanthum punamak mahaki oina bagidamaktani yumbu asigi masanupi ado mahakna luhong lowa thoklabadi mahakna lanthum punamak se phanggadoribani thabak adumak mahakna pangthokpaduda mai paki adumna thabak ado pangthokpa loirabagi tungda nupi ado wakhal tadanaba mahakna semjinkhibani adugi matungda lanthum punamak aingonda pansinduna aina numaira hinki adubu aina mongoda semjinkiba aduna mahak ase hinsabi olakhibani asumna wari punamak khanglabagi tungda yumbugi nupa aduda jambara adu urabadi mahak kabuna phagani haiduna hangi adubu yumbugi nupa aduna adudi aisu khangdri haiduna khum matamata jambara tawsinaganu haiduna kati aduna makhawri ta hena thinjillatuna hawjikti I thokli yarabra khangla male yumbugi nupa sariba miyu yaduna hawjikti jambada wari punamak litokpaga loinana mahakna hingiba makhaidi yumbugi nupi ado ngawna dumak leiragani hai masidagi jambana adu gorabadi fare nahak chunaran ki matungina asili bakta chakhro haiduna kati aduna thinge toropada yumbugi nupa sariba aduna won khalaga mapani do yamna kanna khalaki asumna mabani yamna kanna funeringai mata maduda yumbugi masanupi ado कार नाथोक्तुना चेंथोरक्ले अदुगा जंबा अमदी जुंबुगी नुपा मखोय अनि खनरिबा कादा चेंसिलक्तुना जंबबु हारनबा माहाक्सु लौक्षलई मदमदु जंबना खोंगलै थुना जुंबुगी नुपा दा काटी अदुन थिन्दुना हाटखिबना मरम मोरगा हौजिकति जुंबुगी नुपी अदो क्लेमाइदा पांथकी असम तौदुना मदमदो हौख्रे हौजिकति जंबना पुलिसता पाउ पिदुना महाना मी अदो हालुरे महाना आइना तुमलिङै मतमदा हारनबा चंगलपदगी थोदोग से थोखिबनी हाइदुना एक्सीडेंट अमगुम पुलिस सिंद रिपोर्ट तौखि मदुगी मतुंगदगी जंबना हालिबा नुपा दुगी मियोइसिंगा करीमता केस लाखलक्तबना मरम मोरगा माकी केस तो अतमक लोइसिनख्रि तौगदबु जुंबुगी मसानुपी अदुसु हौजिकति तमतपना वाखल लाक्तुना जंबा मति मकोयनी नुसी मरि थमदरक्तुना मकोयनी दो जुंबान मरि थमबुना चावरबा युमदुदा नुंगायबी मरंग काइना लैखि वारी असी मतंग असिदा लुसिनजरी अदुगा वफम अमना वारी असी थोइना फजबा वारी अमदी ओइद्रि मतम कुइना वारी थागतबा अदुदा वारी थागतबा कुइरे हाइदुना मयामगी खलगा तंगाइ फदना लिजबन अदुगिसु मथक्ता हौजिकति हॉस्पिटल असिगी नाकंदा लेरगा लीबना मरम मोरगा यामनसु खोंजल से तपले अदुगा नॉइस कया अमसु यावरे मसिगिदमक मयामना ngakpigani अदुगा वारीगी डायलॉगसिंग असिसु मानदबा अमति ताबा नुंगाइतबा कया मथोपिरमलगनी अदुमकु आइना युमदे हेक जौबगा मयामगी थामोय पेननबगीदमक्ता होनजरकी हौजी मकिदी खुदोंसादबा खर लेबना मयामगी थामोय पेलहनजबा ngamjadri मदिगीदमक मयामना वारोबिरोय आइना युमदा हल्लबा मतमदा सोयदना मयामगी नुंगाइनबा होनजरकी ngasigiदमकदी मयामबो अरोइबदा अमुक्का हन्ना खुरुमजरी।